ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯅꯥꯂꯩꯕꯥꯛꯀꯤ ꯃꯄꯥꯎꯗ ꯄꯣꯂꯤꯇꯤꯛꯁ MLA ꯇꯣꯛꯂꯒ ꯆꯪꯂꯐꯥꯎ ꯑꯣꯛꯄꯤꯗꯕꯁꯤꯗꯤ ꯏꯕꯤꯔꯛꯄ ꯅꯦꯄ꯭ꯔꯣꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ꯫ ꯀꯣꯔꯣꯅꯥꯒꯤ ꯈꯪꯗꯦ, ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯋꯥꯠꯄꯒꯤ ꯈꯪꯗꯦ, ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄꯒꯤ ꯈꯪꯗꯦ, ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯅ ꯃꯥꯡꯗ ꯂꯦꯞꯂꯔꯕꯁꯤꯗ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯆꯪ ꯈꯣꯝꯅꯕꯅ ꯃꯔꯨꯅꯤ ꯍꯥꯏꯅ ꯂꯧꯅꯔꯛꯂꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯐꯪꯅꯅꯕ ꯄꯣꯔꯝ ꯆꯥꯅꯕꯒ ꯂꯣꯏꯅꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯅꯔꯦ꯫ ꯃꯔꯨꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕ BJP, NPP ꯑꯃꯁꯨꯡ NPF ꯐꯥꯎꯕ ꯃꯥꯒꯤ ꯃꯤꯁꯪ ꯈꯣꯝꯅꯔꯦ꯫ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯀꯔꯝꯕꯅ ꯈꯨꯗꯣꯡ ꯆꯥꯒꯗꯒꯦ ꯌꯦꯡꯗꯨꯅ ꯑꯇꯣꯡꯕ ꯌꯦꯡꯅꯔꯦ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯊꯕꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯌꯥꯎ, ꯁꯤꯀꯤ ꯂꯧꯔꯣꯏ ꯍꯥꯏꯕ ꯌꯥꯎ, ꯂꯥꯏꯔꯕ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯕ ꯌꯥꯎ, ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯀꯣꯏꯂꯥꯁ ꯊꯥꯒꯅꯤ ꯍꯥꯏꯕ ꯌꯥꯎ, ꯑꯃꯨꯛꯇꯣꯏꯕ ꯑꯉꯛꯄꯅꯤ ꯍꯥꯏꯅꯔꯤꯕ ꯇꯥꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯕꯨ ꯃꯣꯗꯔꯟ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯗꯨꯔ ꯅꯠꯇ꯭ꯔꯒꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯖꯥꯠꯂ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯉꯥꯡꯅꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛ ꯂꯨꯆꯤꯡꯂꯤꯕ BJPꯗ ꯈꯣꯡ ꯊꯥꯡꯖꯤꯟꯒꯗꯕꯒꯤ ꯄꯔꯦꯡ ꯂꯦꯞꯅꯔꯦ ꯍꯥꯏꯅꯔꯤꯕ ꯑꯁꯤꯁꯨ ꯆꯨꯝꯒꯗꯧꯔꯤ ꯖꯥꯠꯂꯥ? ꯑꯃꯨꯛ ꯌꯥꯎꯔꯨꯔꯒ ꯆꯦꯟꯊꯣꯛꯀꯗꯧꯔꯤ ꯖꯥꯠꯂꯥ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ MLA ꯐꯥꯎꯕ ꯇꯣꯛꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯇꯣꯛꯂꯒ ꯋꯥꯔꯀꯔ 3,000 ꯍꯦꯟꯅ ꯂꯣꯏꯅꯗꯨꯅ BJPꯗ ꯌꯥꯎꯈꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯤꯁꯅꯨꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯇꯥꯝ 5ꯔꯛ ꯃꯤꯍꯨꯠ ꯑꯣꯏꯔꯝꯕ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯕ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯕꯨ ꯉꯁꯤ ꯐꯥꯎꯕ BJP ꯄ꯭ꯔꯗꯦꯁ ꯀꯃꯤꯇꯤ ꯑꯃꯗꯤ ꯃꯟꯗꯜꯒꯤ ꯂꯦꯡꯌꯥꯟ ꯐꯤ ꯑꯃ ꯐꯥꯎꯕ ꯌꯥꯟꯕꯤꯗꯨꯅ ꯑꯣꯛꯄꯤꯗꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯅꯩꯅꯕ ꯍꯧꯔꯛꯂꯦ꯫ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯐꯝ ꯊꯥꯗꯣꯛꯂꯒ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗꯒꯤ ꯑꯃꯗꯤ MLA ꯑꯣꯏꯕꯗꯒꯤ ꯇꯣꯛꯂꯕ ꯃꯇꯨꯡ BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯌꯥꯎꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ BJPꯗ ꯌꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯒꯤ BJPꯅꯗꯤ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯊꯣꯛꯂꯤ꯫ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟ, ꯃꯦꯝꯕꯔ, ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔ ꯅꯠꯇ꯭ꯔꯒꯅ ꯃꯦꯝꯕꯔ ꯑꯣꯏꯔꯝꯕ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯈꯔꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ BJP ꯁ꯭ꯇꯦꯠ ꯑꯣꯐꯤꯁꯇ ꯂꯦꯡꯌꯥꯟ ꯐꯤ ꯌꯥꯟꯗꯨꯅ ꯇꯨꯄꯤ ꯎꯞꯄꯤꯗꯨꯅ ꯑꯣꯛꯂꯒ ꯒꯣꯕꯤꯟꯗꯥꯁꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃꯕꯨ ꯑꯣꯛꯄꯤꯗꯕ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯔꯣꯟꯕ ꯂꯥꯂꯣꯡ ꯑꯃ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ BJP ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯗ ꯇꯦꯡꯒꯣꯜ 2 ꯅꯠꯇ꯭ꯔꯒꯅ 3 ꯂꯩꯔꯦ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗꯤ ꯇꯧꯊꯣꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯂꯧꯏ꯫ ꯇꯧꯕꯒꯤꯕꯨꯗꯤ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯅꯧꯅ ꯊꯧ ꯄꯨꯈꯤꯕ ꯑꯦꯟꯂꯣꯀꯦꯟ MLA ꯅꯗꯤ BJP ꯂꯣꯛ ꯑꯃꯗ ꯀꯩ ꯑꯅꯤ ꯀꯨꯟꯕ ꯀꯥꯡꯈꯗ ꯂꯤꯟ ꯆꯪꯕ ꯍꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅꯗꯤ MLA ꯈꯔ ꯂꯥꯛꯀꯗꯕ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯦ꯫ ꯒꯣꯕꯤꯟꯗꯥꯁꯅꯁꯨ BJPꯒꯤꯗꯃꯛ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯅꯤ, ꯄꯤꯔꯛꯄ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯠꯀꯅꯤ, ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯨꯛꯁꯨ ꯃꯊꯪꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯤꯌꯦꯜ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯗꯒꯤ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯄ꯭ꯔꯦꯁꯤꯗꯦꯟꯠ A. ꯁꯔꯗꯥ ꯗꯦꯕꯤꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈꯤ꯫ ꯑꯁꯣꯝꯗ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯅꯔꯛꯄ ꯑꯁꯤꯃꯛꯅ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯗ ꯇꯦꯡꯒꯣꯜ 2 ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯅꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯃꯃꯥꯡ ꯆꯍꯤ 2020ꯒꯤ ꯑꯣꯛꯇꯣꯕꯔ ꯍꯧꯒꯠꯂꯛꯄ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡꯖꯨꯒꯤ ꯆꯥꯡꯗꯒꯤ 98% ꯍꯟꯊꯅ ꯆꯨꯈꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯖꯣꯔꯥꯝ, ꯃꯅꯤꯄꯨꯔ, ꯅꯥꯒꯥꯂꯦꯟꯗ, ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯨꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ ꯍꯟꯊꯅ ꯆꯨꯈꯤ ꯍꯥꯏꯅꯁꯨ ꯄꯟꯈꯤ꯫ ꯀꯨꯝꯁꯤ ꯆꯍꯤ 2022ꯒꯤ ꯑꯣꯏꯅꯁꯨ ꯖꯨꯟꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯨꯐꯝ ꯊꯣꯛꯄ ꯆꯥꯡꯗꯒꯤ 89% ꯍꯟꯊꯈꯤ꯫ ꯃꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯥꯡꯅꯤ ꯍꯥꯏꯅꯁꯨ ꯔꯤꯖꯅꯦꯜ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯁꯦꯟꯇꯔꯅ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯡ 22ꯗ ꯔꯤꯄꯣꯔꯠ ꯇꯧꯈ꯭ꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯄꯣꯠꯊꯣꯛ ꯆꯥꯊꯣꯛ ꯀꯗꯥꯏ ꯐꯥꯎꯕ ꯁꯥꯐꯨ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯤ꯫ ꯂꯧꯃꯤꯁꯤꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯌꯨꯔꯤꯌꯥ ꯃꯇꯝ ꯆꯥꯅ ꯐꯪꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯁꯨ ꯂꯩꯔꯤ, ꯑꯋꯥꯠꯄ ꯂꯩꯇꯦꯗꯃꯛ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯇꯣꯛꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯔꯤꯌꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯁꯤꯟꯗꯨꯅ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯕꯗꯨ ꯈꯟꯅꯕꯒꯤ ꯃꯍꯨꯠꯇ ꯏꯂꯦꯛꯁꯟꯒꯤ ꯃꯤꯆꯪ ꯈꯣꯝꯅꯗꯨꯅ ꯂꯩꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅꯁꯨ ꯁ꯭ꯇꯦꯠ 5 ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯎꯠꯇꯔꯈꯟꯗ, ꯄꯟꯖꯥꯕ ꯑꯃꯁꯨꯡ ꯒꯣꯋꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛꯁꯤꯡ ꯑꯇꯦꯟꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯇꯧꯅꯅꯕꯁꯨ ꯍꯥꯏꯈꯤ꯫ ꯃꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯍꯟꯗꯛ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯀꯌꯥ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯛꯀꯗꯕ ꯂꯩꯔꯦ꯫ ꯃꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ BJPꯒ ꯇꯥꯟꯅꯔꯝꯕꯗꯤ ꯌꯥꯏ, ꯇꯧꯏꯒꯨꯝꯕꯁꯨ ꯀꯔꯤ ꯀꯔꯝꯕ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯣꯔꯝ ꯁꯤꯜꯂꯝꯕꯗꯤ ꯇꯥꯗꯦ꯫ BJPꯒꯤ ꯚꯣꯠ ꯈꯣꯝꯂꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 63 ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯔꯝꯕꯗꯤ ꯊꯦꯡꯅꯈꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯂꯥꯛꯈꯤꯕꯗꯨ ꯃꯔꯥꯅꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ, ꯆꯠꯊꯣꯛ ꯆꯠꯁꯤꯟ, ꯉꯥꯛ ꯁꯦꯟꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯅ ꯄꯨꯝꯅꯃꯛ ꯁ꯭ꯇꯦꯠꯇꯒꯤ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯃꯌꯥꯅꯤꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯇꯩ ꯄꯥꯔꯇꯤꯁꯤꯡꯒꯤꯁꯨ ꯂꯨꯆꯤꯡꯕ ꯀꯌꯥ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ
मियाम की मतंग फंगनदब होनरिबनी रूलिंग पार्टी गुमदा वा वा लाउनदबकी वाने हौजी कोरोना लांथेंग असिसु लाइथोप याद्रे हौकी बचैहोलदा हाइबदी सेप्टेम्बर 16 दगिन अक्टोबर 2 फाउबदा पुनः मियोय लिसिंग तरागनिपान सामग हुमफुद्रागा तरुक कोविड टेस्ट तौबदा मियोय लिसिंग अमगा चनी सुमना मंगा पॉजिटिव होइबा थेंगनाख्रे मियोय तरागा तरेत न सीख्रे एक्टिव केस लिसिंग अनि चनी तरागा तरुक लाइरे फगलपगी सांग जादा मरफुदरा तरुक दशमिक तरेत अमा ओरमबदु सादा मरफुदरा तरुक दशमिक तरुक होमदा हंथाख्रे अदुना पंगलाउ लाउबा पंगाई हाइबनदि कानारोय थबकी लेंगाकनी हाइखेबने हौदोंग nga saaba yengba ki thong ditoksi sinagi badaba ki thauda pangtokna na bahona se election su tawsi miam ki awaba su khangsi corona su thengna si haidi ajinaru si politics su tawsi atopa editorial gi kalam amada jun tara ka nipan gi ihudagi hena kanba miam gi ihawa ma mathau tare india government ga santi gi wari chana pi gi khongjang changchili bana ka leng kila lawlob amma oriba nation ayamga india government ani gi marak ta tawna ki basis ber atu manipur da Sanade haibasi mayak sena India government lauktok tuna khang krabani adobo siswer sanadaba manipur gi ngam khoi manungta anasin am gi kem kya laire haibasi miyam amasung manipur lek ang jamna sengna khang ba haibtu oire masigi matakta bharat lenga ki intelligence seng abdi manipur da laire ba India army paramilitary force na su manipur gi ngam khoi manungta anasin am gi kem lai haibasi adoma khanglabani adobo bharat gi lenga na haujuk phawba anasin am gi kem manipur gi ngam khoi manungta takthokpa ngamdan laire basi karigino haiba lakle लोइना मणिपुर लेखा एनेसन आमबो योक्तुना थमनरिबा थमलिब्रा आइबो वंग अमगसु अमुक लेखा के मफम द मियाम नहंग बावरकले लेखा कसना मतिंग लेबा लेबाक मियाम गिदम खनबा लेखा कंबो वेब ताराबदि सिसवेर चनदब मणिपुर gi ngam khoi manung de एनेसन आर्मी कैंप लेरे आइबा हेक खंगबग खुदक त थौना लेना तकथोकदबनि हिरमसी gi matang de इंडिया gi गवर्नमेंट gi आयाबा मणिपुर लेखा ना हाई जनो जदन निफम तोकते मणिपुर लेखा की लफम थोप थौदांग दु चपचाना लौदुन एनेसन आर्मी कैंप तकथोक ngam gadabani Madura Manipur lenga ki asuba soiba malere sisber chanadaba Manipur gi ngamkhai manung ta nasan aim gi kem lehenduna mahoina terrorist ki thabak thong kya chathartuna namduna sel loba mahoina haning ba myoi halakpa aina jadaba thabak kya chatharklabanina Manipur gi leimai dagi NSN aim maru phungna daba gi dabak Manipur miyam na jun tara kani pan gi hewa du dagi hiena kanba yawa ma haujik jangsin ba mathau tare India government amasung NSN aim ga sisber tongna bagi ahan ba thaba pai khalakpada jun tara ga mari da Bangkok ta pangthok ki declaration aduda without territorial limit haiba wahi ama yautna manipur da su sisber chanai haibadagi matam adu da manipur miyam pumna asoba ihoma auduna haiba wahi singa si lakto kadabani haiba miyam gi yahuda jun taragani pan gi huke maduda thoba thobi taragani pan gi ponsi manipur ngamkhoi kai ba yaroi haiba isu da thawaina pontha pihe adoba ngasi di hauki bi hewasi phagi tan boina sisber chanadaba manipur ge ngamkhoi manung da anasan am gi kem lehen ba basi manipur gi apunba saktam togaina na bahona rakane Oidiba fibam masi Manipur miyam da yamna phone singnabani maduna hiram masi mathang da Manipur lengang na masage lawfom thokpa thawdang adu logduna Manipur gi lemai dagi NSN am ki kem tak thokpa ngamdrabanina Manipur miyam da jun taragani pandagi hena kan bi hawa ma hogduna Manipur gi lemai dagi am ki kem sing tak thokina bo hona pam thokle aduga miyam gi akan bi hawa du mathang sahi gi angan basaruk ta pang thokador be assembly election gi mamang da sangchin bana khwai gi jungkani section ka dorba khongjang asida Manipur miyam na matoi nei pak Manipur ki da mapung phaba miyam gi hu oina da phona pham thoge haju Manipur gi lengak sasan tawri balenga ka side anesan am gi mapum da kari gumba oyam ba dai jabangam dre abatu tak gum tawre lenga ka sina sonman badagi sisbers an da Manipur gi ngam khoi manung da anesan am gi kemling tuna laibani maduna Manipur miyam na ilibak Manipur kantina pagi da miyam gi oiba akan bi hu amata oina mai pangna sangchin ba chungani Aroibeda content sing asigi maru iba pau khara asi pa pau tamjariba Manipur local news YouTube channel amadi Facebook page asidagi yengbiri pa panu mapathaga sari channel asana dom ta kanarabadi subscribe to video subscribe to biru maloinana like and share to bisu kawi kan panamakpo amakana taga sari